ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsna taramna okjari. Ngasi mayamda ligadawriba wari asigi maming Julvisia wari asi haujarlage. Thaina mamangida leibak amada yamna sakti leiba ningthau ama palami. Ningthau aduna siramdaida mahaki machanupa tareta makhoigi leibakka hek thangnana leiba marbhumi aduda leiriba achauba chingjau aduda chattanaba pautak pirami. Makhoigi leibakka thangnana leiriba marbhumi adugi angakpa wari ama leirami. Marbhumi adugi mayai chabukta achauba chingjau ama leirami. Chingjau aduda hauriba u pambi sing aduna lambi chatpa lam koiba kayagi pukning chingsilami. Chingjau aduda yum macha kharasu leiba urami. Ching adugi manakta chatliba miyoisingna chingjau aduda changlamde maramdi kanagumba miyoi amana chingduda changkiba tarabadi miyoidu chingdudagi amuk halaglamde maram aduna ching aduda chatpa kinarami. Mama mapa oibasingna macha masusing aduda ching aduda chattanaba pautak pinarami. Kanagumba mama mapana haiba indaduna chingduda chatkiba miyoidi amuk hanna chingdudagi halaglamde. Maram asi leibana ningthau aduna mahaki machanupa taretu chingduda chattanaba hairibani. Adubu mahangna sikraba matungda machanupa ahaduna leibaktugi ningthau oirami. Mahangna mapana hairamba pautaki ona dainabada makhoigi leibaktugi thangnabada leiba marbhumida leiba angakpa chingduda sa tanba chatnaba thorang taurami. Leibaktugi ahal lamansingna mahakpu chingduda chattanaba khamlami. Adubu mahak makhoina haiba ilamde. Mahak sa tanba chingduda chatkirami. Mahaksu chingdudagi amuk hanna halaglamde. Mahak halaktabadagi mahaki ahanba manaw aduna leibaktugi ningthau oirami. Ahanba manaw adusu ningthau oiraba kanda angakpa chingjau aduda sa tanba chatlami. Mahaksu amuk hanna halaglamde. Asumna makha tarakpa manawsingdusu ningthau oiraglaba kanda chingduda chatkibadagi halaglamde. Adubu machin manaw taretki atombaduna ningthau oiraba kandadi mahaksu chingduda sa tanba chatke haibada praja miyamna mahakpu khamlami. Praja miyamna mangonda hairami nahaksu angakpa chingduda chatkrabadi kanana leibaksigi ningthau oihogani. Nahaksu chatpu chatkrabadi halaglaroi. Aikhoiga punna leisi aikhoina nahakpu nungaina thamgani. Matam kharadi mahak makhoina haiba tarami. Makhoigi leibak adu chawkhalaglami. Chingdugi angakpa mawongduna mahaksu pukning chingsilami. Handakti mahaki prajasingna haiba ilamde. Nongma ayuk amada mahakna mahaki mateng pangnaba mi kharaga marbhumi aduda chatlami. Makhoina chingjau adugi makhong yaurakpada saji ama makhoigi mamangda thoraklami aduga chongaga chatkirami. Ningthauduna sajidu tanakhirami aduga mahaki manaisingdusu ningthaudugi matung ilami. Makhoina kanna tanarabasu sajidudi umangduda mangkhirami. Ningthauduna mamai leiraga handuna yenglakpadadi mahaki manaising adu khangpoksang macha duda changkhirami. Ningthaududi umangdugi ayingba nungsituna masada yeibada yamna nungairami. Mahakti chanaba thibagi mahutta mafamdugi phajabadu yengduna koichat chatlami. Numit tasilakpadagi mahangna makhoi konungda hannabagi matam oirakle khalami. Maram aduna mahaki manaising adu haunaba khangpoksang macha sing aduda changluba matamdadi makhoidi khangpoksang manungda loina siduna taduna leiba thengnarami. Mahangna makhoina thagliba yu aduda hu yaure haiba khanglami.
ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯏꯁꯤꯡ, ꯑꯩ ꯅꯈꯣꯏꯕꯨ ꯈꯔ ꯊꯦꯡꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯑꯩ ꯅꯈꯣꯏꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯩꯅ ꯅꯈꯣꯏꯒꯤ ꯂꯃꯟ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ꯫ ꯀꯅꯥꯅ ꯄꯨꯝꯅꯃꯛꯁꯤ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯅ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯄꯨꯝꯅꯃꯛꯁꯤ ꯀꯅꯥꯅ ꯇꯧꯍꯜꯂꯤꯕꯅꯣ ꯈꯪꯅꯕ ꯑꯩ ꯃꯐꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯒꯦ." ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯆꯧꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎ ꯃꯊꯛꯇꯨꯗ ꯀꯥꯔꯒ ꯂꯣꯠꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯂꯝꯃꯤ, ꯀꯅꯥꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯍꯥꯛꯅ ꯁꯒꯣꯜ ꯊꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯅꯥꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯅꯍꯥ ꯑꯃ ꯁꯒꯣꯜ ꯑꯉꯧꯕ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯃꯆꯥꯁꯤꯡꯗꯨ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯈꯥꯡꯄꯣꯛꯁꯪꯁꯤꯡ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡꯗꯨ ꯑꯃꯃꯝꯇ ꯄꯨꯔꯒ ꯂꯣꯛꯇ ꯊꯥꯗꯔꯝꯃꯤ꯫ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯅꯥꯏ ꯈꯔꯗꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯒꯣꯜꯗꯨ ꯍꯣꯏꯗꯨꯅ ꯄꯨꯈꯤꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯈꯔꯗꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯡ ꯊꯥꯛꯄꯗ ꯁꯤꯖꯤꯟꯅꯕ ꯁꯖꯤ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯄꯤꯖꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯜꯂꯒ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯎꯃꯪꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯖꯔꯕ ꯁꯒꯣꯜ ꯑꯃ ꯑꯁꯨꯛꯄ ꯃꯐꯝ ꯑꯃꯗ ꯂꯣꯠꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯔꯝꯃꯤ, "ꯃꯣꯏ ꯑꯁꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯒꯣꯜꯗꯤ ꯍꯣꯏꯗꯨꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ ꯁꯤꯅ ꯀꯅꯥꯒꯤ ꯁꯒꯣꯜ ꯑꯣꯏꯔꯤꯕꯖꯥꯠꯅꯣ?" ꯅꯤꯡꯊꯧ ꯑꯗꯨꯅ ꯎ ꯄꯥꯝꯕꯤ ꯃꯊꯛꯇꯒꯤ ꯂꯥꯎꯔꯛꯂꯝꯃꯤ, "ꯁꯒꯣꯜ ꯑꯗꯨ ꯑꯩꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯍꯨ ꯄꯤꯊꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯤꯕ ꯅꯍꯥꯛ ꯀꯅꯥꯅꯣ? ꯃꯗꯨ ꯅꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯌꯥꯔꯣꯏ꯫ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ, ꯆꯠꯂꯨ꯫ ꯅꯌꯨꯝ ꯍꯟꯗ꯭ꯔꯤꯉꯩꯗ ꯑꯩꯒ ꯍꯥꯟꯅ ꯆꯥꯡꯌꯦꯡ ꯑꯃꯇꯪ ꯄꯥꯡꯊꯣꯛꯈꯤꯁꯤ." ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯁꯤꯡꯅꯕꯗꯨ ꯌꯥꯔꯦ꯫ ꯎꯊꯛꯇꯒꯤ ꯀꯨꯝꯊꯔꯛꯂꯣ, ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯒ ꯂꯥꯛꯎ꯫ ꯑꯩꯒꯤ ꯃꯤꯡ ꯖꯨꯜꯚꯤꯁꯤꯌꯥ ꯀꯧꯏ." ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯁꯒꯣꯜ ꯊꯧꯈ꯭ꯔꯕ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯤꯗꯨ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯝꯗꯨ ꯁꯅꯥ ꯃꯆꯨꯒꯤꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯎꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, "ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯖꯥꯠꯅꯣ? ꯃꯍꯥꯛꯄꯨ ꯃꯍꯥꯔꯥꯅꯤ ꯃꯌꯥꯝꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯤꯕꯖꯥꯠꯂ, ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕ ꯀꯥꯡꯕꯨ ꯑꯃꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕꯖꯥꯠꯂ, ꯅꯠꯇ꯭ꯔꯒ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯕꯖꯥꯠꯂ?" ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯠꯈꯤꯕꯗꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯠꯅ ꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯨꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯛꯅꯕꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕꯁꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤꯗꯨꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜꯗꯨ ꯊꯧꯗꯨꯅ ꯏꯟꯅꯔꯝꯃꯤ꯫ ꯄꯨꯡ ꯀꯌꯥ ꯁꯒꯣꯜ ꯊꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ 3 ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ 3 ꯑꯗꯨꯗ ꯍꯦꯂꯣꯏ ꯑꯃꯃꯝꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯒ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯗꯤ ꯆꯥꯛ ꯂꯥꯝꯃꯟꯕ ꯑꯃꯗꯤ ꯆꯣꯛꯊꯕꯗꯒꯤ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯋꯥꯅ ꯉꯥꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯪꯒꯣꯝ ꯊꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗꯗꯤ ꯃꯈꯣꯏꯅ ꯍꯪꯂꯛꯄ ꯋꯥꯍꯪꯁꯤꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯖꯨꯜꯚꯤꯁꯤꯌꯥꯕꯨ ꯊꯤꯕ ꯆꯠꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯃꯤ ꯀꯌꯥ ꯍꯥꯠꯈ꯭ꯔꯦ꯫ ꯑꯩ ꯃꯈꯣꯏꯒꯤ ꯂꯃꯟ ꯈꯨꯝꯕ ꯆꯠꯂꯤꯕꯅꯤ." ꯍꯦꯂꯣꯏ 3ꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯅꯨꯡꯉꯥꯏꯇꯦꯗ꯫ ꯃꯍꯥꯛꯇꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯄꯥꯁꯤ 2ꯔꯛ ꯐꯥꯎꯔꯒ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯍꯥꯛꯄꯨ ꯊꯤꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯦꯛ ꯈꯪꯍꯧꯗꯦꯗ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯕ ꯌꯥꯕꯅꯤ." ꯃꯈꯣꯏꯅ ꯊꯧꯅꯥ ꯐꯕ ꯁꯥꯅ ꯍꯥꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯖꯨꯜꯚꯤꯁꯤꯌꯥꯕꯨ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, "ꯖꯨꯜꯚꯤꯁꯤꯌꯥꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ꯫
ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯤ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯅ ꯅꯍꯥꯛꯀꯤ ꯅꯅꯥꯎ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯀꯥꯇꯤ ꯑꯃ, ꯊꯥꯡ ꯃꯆꯥ ꯑꯃ, ꯑꯗꯨꯒ ꯃꯤꯡꯁꯦꯜ ꯑꯃꯒ ꯂꯧꯊꯣꯛꯂꯒ ꯍꯦꯂꯣꯏ ꯑꯍꯨꯝꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯖꯨꯜꯚꯤꯁ꯭ꯌꯥꯕꯨ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅ ꯅꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯁꯨ ꯑꯩꯅ ꯅꯈꯣꯏꯅ ꯃꯔꯨꯞ ꯑꯣꯏꯁꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯌꯥꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯨ ꯎꯠꯅꯕ ꯄꯤꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯣꯠꯁꯛ ꯑꯍꯨꯝꯗꯨꯗ ꯏ ꯇꯩꯔꯛꯂꯕꯗꯤ ꯑꯩ ꯑꯋꯥꯕ ꯇꯥꯔꯦ ꯍꯥꯏꯕ ꯈꯪꯕꯤꯌꯨ, ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯤꯌꯨ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯈꯣꯏꯅ ꯇꯥꯛꯄ ꯂꯝꯕꯤꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯒꯤ ꯃꯉꯥꯜꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯐꯖꯔꯕ ꯀꯣꯅꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯅꯤꯔꯛ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯣꯏꯔꯨꯔꯕꯁꯨ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗꯨꯒꯤ ꯊꯣꯡ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯅꯥꯛꯇꯒꯤ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯃ ꯀꯣꯅꯨꯡꯗꯨꯒꯤ ꯐꯛꯂꯥꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀꯣꯝ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯦꯟꯇꯔꯟ ꯑꯃ ꯊꯥꯜꯂꯒ ꯇꯥꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎꯇꯥꯛ ꯈꯔ ꯄꯤꯔꯛꯄꯗꯤ ꯌꯥꯏ꯫ ꯃꯍꯥꯛꯅ ꯀꯣꯝ ꯑꯗꯨꯗ ꯀꯨꯝꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥꯗꯨꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒꯤ ꯏꯉꯛ ꯉꯛꯅ ꯀꯣꯝꯁꯤꯗ ꯆꯪꯂꯛꯂꯤꯕ ꯅꯍꯥꯛꯄꯨ ꯎꯆꯦꯛꯂ ꯅꯠꯇ꯭ꯔꯒ ꯂꯤꯟꯂ? ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛ ꯃꯤꯅꯤ, ꯖꯨꯜꯚꯤꯁ꯭ꯌꯥꯕꯨ ꯊꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯥ ꯆꯤꯛꯂꯒ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯖꯨꯜꯚꯤꯁ꯭ꯌꯥ ꯍꯥꯏꯕ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯤꯗꯣ, ꯃꯤ ꯂꯤꯁꯤꯡ ꯀꯌꯥ ꯃꯍꯥꯛꯅ ꯍꯥꯠꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯈꯛꯇꯪꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯍꯤꯡꯍꯧꯔꯦ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯅꯉꯣꯟꯗ ꯄꯥꯎꯇꯥꯛ ꯈꯔ ꯄꯤꯒꯦ, ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯎ꯫ ꯖꯨꯜꯚꯤꯁ꯭ꯌꯥꯅ ꯑꯌꯨꯛ ꯅꯨꯃꯤꯠ ꯊꯣꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯐꯤꯖꯣꯜꯗꯨ ꯁꯦꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤ ꯌꯦꯡꯅꯕ ꯇꯋꯥꯔꯗꯨꯗ ꯆꯠꯂꯤ꯫ ꯇꯋꯥꯔꯗꯨꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯏ꯫ ꯃꯍꯥꯛꯅ ꯇꯋꯥꯔ ꯃꯊꯛꯇꯨꯗꯒꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯑꯇꯣꯞꯄ ꯃꯤ ꯑꯃꯗꯤ ꯍꯤꯡꯆꯥꯕ ꯐꯠꯇꯕ ꯆꯪꯂꯛꯄ꯭ꯔꯥ ꯍꯥꯏꯕ ꯌꯦꯡꯏ꯫ ꯀꯔꯤꯒꯨꯝꯕ ꯆꯪꯂꯛꯂꯕꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯀꯤꯕꯗꯒꯤ ꯁꯤ꯫ ꯑꯗꯨꯕꯨ ꯇꯋꯥꯔꯗꯨꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯣꯠꯂꯨ꯫ ꯃꯍꯥꯛꯅ ꯑꯍꯨꯝꯂꯛ ꯂꯥꯎꯔꯛꯄꯗ ꯁꯨꯔꯨꯡꯗꯨꯗꯒꯤ ꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯌꯦꯡꯈꯠꯂꯨ꯫ ꯅꯍꯥꯛꯅ ꯃꯉꯣꯟꯗ ꯌꯦꯡꯈꯠꯄꯗ ꯀꯤꯗꯅ ꯊꯧꯅꯥ ꯐꯅ ꯌꯦꯡꯈꯠꯀꯗꯕꯅꯤ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯤꯗꯨ ꯃꯥꯡꯈꯤꯒꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯆꯞ ꯃꯥꯟꯅꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯨꯡꯗꯨꯒꯤ ꯃꯄꯥꯟ ꯍꯦꯛ ꯊꯣꯛꯄꯒ ꯖꯨꯜꯚꯤꯁ꯭ꯌꯥꯒ ꯃꯤꯠꯆꯥꯟꯅꯔꯝꯃꯤ꯫ ꯖꯨꯜꯚꯤꯁ꯭ꯌꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯑꯩꯕꯨ ꯖꯣꯏ ꯇꯧꯔꯦ, ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ꯫ ꯑꯩꯅ ꯂꯥꯎꯕ ꯇꯥꯕꯗ ꯁꯤꯗꯕ ꯅꯨꯄꯥꯁꯤ ꯅꯍꯥꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯅꯥ ꯃꯆꯨꯒꯤ ꯑꯁꯥꯡꯕ ꯁꯝꯗꯨ ꯊꯥꯗꯔꯒ ꯅꯤꯡꯊꯧꯗꯨꯕꯨ ꯇꯋꯥꯔ ꯃꯇꯣꯟꯗ ꯆꯤꯡꯈꯠꯂꯝꯃꯤ꯫ ꯖꯨꯜꯚꯤꯁ꯭ꯌꯥꯅ ꯅꯤꯡꯊꯧꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯄꯨꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯃꯍꯥꯛꯄꯨ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯏꯆꯦꯜ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯉꯩꯗ ꯖꯨꯜꯚꯤꯁ꯭ꯌꯥꯅ ꯅꯤꯡꯊꯧꯗꯨꯗ ꯃꯍꯥꯛ ꯀꯔꯤ ꯄꯥꯝꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯖꯨꯜꯚꯤꯁ꯭ꯌꯥꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯨꯜꯚꯤꯁ꯭ꯌꯥꯅ ꯃꯈꯣꯏ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯔꯝꯃꯤ,
ꯑꯩ ꯉꯁꯤꯗꯒꯤ ꯁꯥ ꯇꯥꯟꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯅꯕ ꯁꯒꯣꯜ ꯊꯧꯔꯒ ꯆꯠꯄꯗꯨꯁꯨ ꯆꯠꯂꯔꯣꯏ꯫ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯒꯗꯕꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏꯗ ꯃꯍꯥꯛꯀꯤ ꯃꯩꯒꯤ ꯁꯒꯣꯜꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯒꯣꯜ, ꯅꯨꯄꯥ ꯑꯁꯤ ꯅꯍꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯦꯕꯥ ꯇꯧꯕ ꯑꯗꯨꯒꯨꯝ ꯃꯉꯣꯟꯗꯁꯨ ꯇꯧꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜꯒꯤ ꯆꯨꯞꯂꯤꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯅꯤꯡꯊꯧꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯅꯣꯟꯊꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅꯁꯨ ꯁꯒꯣꯜꯗꯨꯒꯤ ꯃꯉꯛꯇꯨꯗ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯃꯒ ꯑꯃꯒ ꯃꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯖꯨꯜꯕꯤꯁꯤꯌꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯖꯨꯜꯕꯤꯁꯤꯌꯥꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯃ ꯌꯥꯎꯕ ꯃꯅꯤ ꯃꯨꯛꯇꯥ ꯑꯃ ꯄꯤꯔꯝꯃꯤ꯫ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯐꯨꯔꯤꯠꯇꯨꯗ ꯀꯤꯁꯤꯟꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯁꯖꯤ ꯑꯃ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯖꯤꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯖꯤꯗꯨꯅ ꯂꯩ ꯂꯩꯗꯨꯅ ꯆꯦꯟꯕꯅ ꯃꯍꯥꯛꯅ ꯀꯥꯞꯄ ꯇꯦꯟꯗꯨꯅ ꯄꯥꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯖꯤꯗꯨ ꯇꯥꯟꯕꯗ ꯑꯆꯧꯕ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯂꯝꯃꯤ꯫ ꯁꯖꯤꯗꯨ ꯇꯨꯔꯦꯟꯗꯨꯗ ꯆꯣꯡꯊꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯇꯣꯔꯕꯥꯟꯗꯨꯗ ꯏꯔꯣꯏꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯃꯍꯥꯛꯀꯤ ꯇꯦꯟꯗꯨꯅ ꯑꯇꯣꯞꯄ ꯇꯣꯔꯕꯥꯟ ꯌꯧꯈ꯭ꯔꯕ ꯁꯖꯤꯗꯨꯗ ꯀꯥꯞꯂꯝꯃꯤ꯫ ꯇꯦꯟꯗꯨꯅ ꯁꯖꯤꯗꯨꯕꯨ ꯈꯔꯗꯤ ꯁꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯤꯕꯗꯤ ꯁꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯟ ꯃꯄꯥꯟꯗꯨꯗ ꯇꯦꯟ ꯀꯥꯞꯄꯗ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯇꯒꯤ ꯁꯝ ꯑꯃ ꯌꯥꯎꯕ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯔꯝꯗꯦ꯫ ꯇꯨꯔꯦꯟꯗꯨꯅ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯄꯨꯊꯈꯤꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯑꯃꯅ ꯁꯝ ꯌꯥꯎꯕ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯐꯪꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯎꯠꯂꯝꯃꯤ꯫ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯌꯥꯝꯅ ꯐꯖꯕꯗꯨꯗ ꯅꯤꯡꯊꯧꯗꯨꯅ ꯃꯗꯨ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯄꯤꯊꯣꯛꯅꯤꯡꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤ ꯃꯨꯛꯇꯥꯗꯨꯕꯨ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯗꯨꯗ ꯄꯩꯁꯥ ꯌꯥꯝꯅ ꯄꯤꯔꯒ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯄꯨꯝꯅꯃꯛ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗꯨ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯈꯪꯍꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯅꯨꯡꯗꯨꯗ ꯂꯩꯔꯤꯕ ꯑꯈꯪ ꯑꯍꯩ, ꯃꯥꯏꯕ ꯄꯥꯟꯖꯤ, ꯖꯥꯗꯨ ꯍꯩꯕ ꯍꯩꯕꯤ ꯄꯨꯝꯅꯃꯛ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯥꯛꯂꯒ ꯃꯅꯤ ꯃꯨꯛꯇꯥꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯁꯅꯥ ꯈꯨꯖꯣꯞ 2 ꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯅꯤ ꯃꯨꯛꯇꯥꯗꯨ ꯖꯨꯜꯕꯤꯁꯤꯌꯥꯒꯤꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯖꯨꯜꯕꯤꯁꯤꯌꯥꯕꯨ ꯀꯣꯅꯨꯡꯗꯨꯗ ꯄꯨꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯋꯥꯃꯜ ꯑꯣꯏꯅ ꯁꯅꯥ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯅ ꯃꯍꯥꯛ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯨꯝꯂꯝꯃꯤ꯫ ꯃꯍꯥꯛ ꯎꯃꯪꯒꯤ ꯃꯌꯥꯏꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯨꯏꯁꯦꯜ ꯇꯞꯅ ꯈꯣꯡꯕꯗ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯤꯕ ꯎꯅꯥ ꯋꯥꯅꯥꯁꯤꯡꯗꯨ ꯂꯦꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯤꯟ ꯑꯁꯥꯡꯕ ꯈꯔ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯂꯤꯟꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯤꯟꯁꯤꯡ ꯑꯗꯨꯗ ꯂꯩꯕꯥꯛꯀꯤ ꯄꯥꯇ꯭ꯔꯗ ꯁꯪꯒꯣꯝ ꯍꯥꯞꯇꯨꯅ ꯄꯤꯊꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯤꯟ 2 ꯂꯤꯆꯩ ꯑꯣꯜꯍꯜꯂꯝꯃꯤ꯫ ꯂꯤꯆꯩꯗꯨ ꯄꯨꯔꯒ ꯃꯍꯥꯛꯅ ꯇꯨꯔꯦꯟꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯨꯔꯦꯟ ꯌꯧꯔꯛꯄꯗ ꯂꯤꯆꯩ 2ꯗꯨ ꯄꯣꯡ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯄꯣꯡꯗꯨ ꯇꯣꯡꯗꯨꯅ ꯖꯨꯜꯕꯤꯁꯤꯌꯥ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯃꯍꯥꯛꯅ ꯖꯨꯜꯕꯤꯁꯤꯌꯥꯅ ꯂꯩꯔꯤꯕ ꯀꯣꯅꯨꯡꯗꯨ ꯅꯛꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯃꯄꯥꯗꯨ ꯌꯧꯒꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ
Julvisiagi mapuroiba ningthau adusu sa tanbadagi halaklami. Leibak aduda nupina pong tongduna chatpasi chatnaramde. Maram aduna ningthau aduna ahal oirabi nupi aduda hairami. Imagum labi nahak kanano, nahak mafam asida kari tauba lakpano. Nupi aduna khumlaklami, ichanupa aidi mafam khuding chattuna laining binupini. Ai sagol gari du tongba nanghodabadagi marubhumi adudasu karisu chadana numit kaya laklabani. Turensi yaurakpada pong asi thengnabadagi masida tongduna lakpani. Ai kadai yaugadabano, ai hingkhigadra sikhigadra haiba ai khangdre. Nahaki chananaba yaurabadi chananaba khara pibiyu. Ngasi ahingsimadi nahaki thonggi nakanda laiba huidugi nakanda ahing lekchage. Ahal oirabi nupi amadagi adugumba awaba waridu tabaduda ningthaudu thamoi soglami. Mahangna ahal oirabi nupiduda chanaba amadi lainaba mafam pigani hairami. Mahangna ahal oirabi nupiduda makhatarami. Lamchang lakpagi yamna waram lagani aigi sagol maningda tongduna chatkrasi. Madu hairaga mahangna ahal oirabi nupi adubu turendagi chingkhatpirami. Ningthauduna nupidu sagolduda tongkhalaknaba haibada sagol aduna anirak ahumlakti yaningdaba mawongdu ulami. Ahal oirabi nupidudi sagolduna tauribadu khanglami adubu ningthaududi khanglamde. Nupiduna hairaklami, ichanupa tabna thauko ai sagoldagi taba yamna kijai. Ningthauduna ahal oirabi nupi adubu konungda puraklami aduga magi darkar leibagai pirami. Julvisiadi mahaki mapuroibana nupidu purakpada mamai maksin khirami. Mahakna mapuroibada nupi adubu pijaraba matungda chathankhinaba hairami. Mahakna kona amangba tholakpa yai hairami. Ningthauna Julvisiagi akibadu noksinbirami aduga tapna hairaklami. Mahakpu jadu haibi nupini kanana haigadawribano. Oiramlabasu mahakna kari amangba tauba ngamgadawribano. Ningthauduna manai nupising kauraga ahan adugi chanaba pihalami aduga mahakpu makhoigi kada laihananaba hairami. Ahal oirabi nupi adudi fatta lausing yamna haibanina mahakna manai nupising adubu ahing chuppa ama wari libirami. Mathangi ayukta manai nupising aduna Julvisiagi fijol setpiringaida manai amana hauna noklami. Atopa manai sing adusu hauna noglaklami. Makhoina noglakpaduda Julvisiana hanglaklami. Nakhoibu kari taurabage? Manai nupi amana makhoina noglibadu nauna lakpa ahal nupi duna mamangi ahingda libikhiba nongningba waridu ningsinglakpagini hairami. Atopa manai nupi amana amuk hairaklami. Maharani ibema nupi asi jadu haibi nupi amadi oiramba yai adubu mahakki jaduna haying ama phauba manghallamgadaba mandeda. Mahakki warisingsi tarabadi pung kaya haukhiba khanghauroi. Makhoina haibadu tabadagi Julvisiasu ahal oirabi nupidubu mahakki manakta kausilami. Adudagidi makhoi ani yamna luna loinarami. Nongmadi ahal oirabi nupiduna ningthaudugi maramda wari saba horaklami. Mahakna Julvisiada mahakkumba sakti laiba ningthaudi magi punsida thengnadri hairami. Mahakna Julvisiada makhatarami. Nahaki napuroibasidi yamna singi. Mahakti nangbu karamna joy taugani haiba aronbadu mahakna khangdokhre. Mahaknadi mahakki aronbadu nangonda hairakpra? Julvisiana hairaklami. Magidi adugumba aronbaga amatta leiramgadaba mandeda. Ahal oirabi nupi aduna hairaklami. Apangbi nupa khudingi aronba amamam leibanine.
ꯃꯍꯥꯛꯅ ꯃꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯖꯨꯜꯕꯤꯁꯤꯌꯥ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ, ꯋꯥꯈꯜ ꯂꯩꯇꯥꯔꯝꯗꯦ꯫ ꯃꯊꯪꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯀꯜꯂꯕ ꯃꯄꯥꯡꯒꯜꯗꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯑꯔꯣꯟꯕ ꯂꯩꯕꯒꯦ ꯍꯪꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯐꯅ ꯀꯨꯏꯅ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯑꯗꯨꯕꯨ ꯖꯨꯜꯕꯤꯁꯤꯌꯥꯅ ꯇꯛꯃꯟꯕꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯄꯥꯡꯒꯜ ꯑꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯂꯩꯔꯤꯕ ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯑꯁꯤꯅꯅꯤ꯫ ꯑꯩꯅ ꯑꯔꯣꯟꯕꯁꯤ ꯅꯉꯣꯟꯗ ꯍꯥꯏꯗꯣꯛꯂꯕꯅꯤꯅ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈꯤꯕ ꯈꯨꯗꯣꯞꯁꯤ ꯄꯥꯏꯗꯨꯅ ꯅꯍꯥꯛ ꯀꯅꯥꯗꯁꯨ ꯑꯩꯒꯤ ꯑꯔꯣꯟꯕꯁꯤ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯅ ꯋꯥꯁꯛꯎ꯫ ꯖꯨꯜꯕꯤꯁꯤꯌꯥꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯔꯣꯟꯕꯗꯨ ꯐꯠꯇꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯗ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯍꯤꯡ 4ꯅꯤ ꯂꯩꯔꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯨꯝꯅꯈ꯭ꯔꯕ ꯀꯥꯟꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡꯗꯨ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯊꯥꯡꯁꯥꯡꯗꯨ ꯇꯨꯔꯦꯟꯗ ꯊꯥꯗꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯅꯤꯡꯊꯧꯗꯨ ꯍꯥꯟꯅꯒꯨꯝ ꯉꯟꯅ ꯍꯧꯒꯠꯄꯗꯨ ꯍꯧꯒꯠꯂꯝꯗꯦ꯫ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯅ ꯊꯣꯡꯗ ꯆꯦꯞꯊꯔꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯗꯨ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯥꯗꯨꯗ ꯆꯪꯕꯗꯤ ꯆꯪꯂꯝꯗꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯖꯨꯜꯕꯤꯁꯤꯌꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯗꯨꯗꯤ ꯑꯁꯤꯕ ꯃꯤ ꯑꯃꯒꯨꯝ ꯃꯌꯥꯗ ꯀꯣꯡꯒꯣꯜ ꯀꯥꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯃꯨꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯣꯏꯅ ꯅꯤꯡꯊꯧꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯞꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯐꯠꯇꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯃꯉꯛ, ꯃꯀꯣꯛ ꯑꯃꯗꯤ ꯃꯈꯨꯠꯇ ꯂꯤꯟ ꯌꯦꯠꯂꯒ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯌꯥꯊꯪ ꯑꯃꯗꯒꯤ ꯂꯤꯟꯁꯤꯡ ꯑꯗꯨꯅ ꯀꯥꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡꯗꯨ ꯆꯤꯛꯂꯝꯃꯤ꯫ ꯅꯨꯄꯤꯗꯨꯅ ꯖꯨꯜꯕꯤꯁꯤꯌꯥꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯅ ꯅꯉꯣꯟꯗ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯈꯟꯖꯅꯕ 2 ꯄꯤꯒꯦ, ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯂꯤꯟꯁꯤꯡꯁꯤꯅ ꯆꯤꯛꯂꯒ ꯁꯤꯕ꯫ ꯑꯗꯨꯕꯨ ꯖꯨꯜꯕꯤꯁꯤꯌꯥꯗꯤ ꯋꯥ ꯉꯥꯡꯕ ꯊꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯖꯨꯜꯕꯤꯁꯤꯌꯥꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯃꯍꯥꯛꯀꯤ ꯄꯣꯡꯗꯨꯒꯤ ꯂꯩꯐꯝꯗ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯖꯥꯗꯨ ꯍꯩꯕꯤ ꯅꯨꯄꯤꯗꯨꯅ ꯖꯨꯜꯕꯤꯁꯤꯌꯥꯕꯨ ꯐꯥꯗꯨꯅ ꯄꯨꯔꯒ ꯑꯇꯣꯞꯄ ꯅꯤꯡꯊꯧꯗꯨꯗ ꯁꯅꯥ ꯈꯧꯖꯥꯎ ꯑꯃꯒ ꯑꯣꯟꯅꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯍꯦꯂꯣꯏ 3ꯒꯤ ꯌꯨꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯦꯂꯣꯏ 3ꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯖꯨꯜꯕꯤꯁꯤꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯃꯣꯏꯗ ꯄꯤꯔꯝꯕ ꯀꯥꯇꯤ, ꯊꯥꯡ ꯃꯆꯥ ꯑꯃꯗꯤ ꯃꯤꯡꯁꯦꯜꯗꯨ ꯅꯨꯡꯇꯤꯒꯤ ꯌꯦꯡꯂꯝꯃꯤ꯫ ꯄꯣꯠ 3ꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄ ꯀꯥꯟꯗ ꯑꯌꯨꯛꯇ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯊꯥꯡ ꯃꯆꯥ ꯑꯃꯗꯤ ꯀꯥꯇꯤꯗꯨꯗ ꯏ ꯃꯔꯤꯛ ꯃꯔꯤꯛ ꯇꯩꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ, ꯑꯃꯗꯤ ꯃꯤꯡꯁꯦꯜꯗꯨꯁꯨ ꯃꯛꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯔꯝꯃꯤ, ꯅꯤꯡꯊꯧꯗꯨ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯔꯝꯂꯒꯅꯤ, ꯑꯩꯈꯣꯏ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯇꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯒꯤ ꯊꯥꯡꯁꯥꯡꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯥꯡꯁꯥꯡꯗꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯥꯡꯁꯥꯡꯗꯨ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯃꯗꯤ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯁꯥ ꯇꯥꯟꯕ ꯆꯠꯇꯕꯗꯒꯤ ꯃꯈꯣꯏꯅ ꯆꯥꯅꯅꯕ ꯁꯥ ꯉꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯇꯨꯔꯦꯟꯗꯒꯤ ꯉꯥ ꯐꯥꯗꯨꯅ ꯃꯐꯝꯗꯨꯗ ꯊꯣꯡꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯊꯥꯒꯤ ꯃꯉꯥꯜꯅ ꯂꯪꯈꯠꯄ ꯄꯣꯠꯁꯛ ꯑꯃ ꯎꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯗꯨ ꯀꯔꯤꯅꯣ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯗꯨꯒꯤ ꯊꯥꯡꯁꯥꯡꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯥꯡꯁꯥꯡꯗꯨ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯗꯨꯒꯤ ꯃꯣꯟ ꯃꯊꯛꯇ ꯊꯝꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯅꯤꯡꯊꯧꯗꯨ ꯍꯥꯟꯅꯒꯤ ꯁꯛꯇꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯖꯨꯜꯕꯤꯁꯤꯌꯥꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯈꯣꯏꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕꯁꯨ, ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯧꯖꯤꯛꯇꯤ ꯇꯦꯛꯇ ꯀꯥꯏꯗꯨꯅ ꯂꯩꯔꯕꯅꯤꯅ ꯅꯍꯥꯛ
nasana Julvisiabu thijaro. Makhoina ningthaududa Julvisiana mahaki aronbadu ahal oirabi nupiduda haido ubadagi oirakliba phibamdu lirami. Ningthaudu mahaki sagol sangda changlami. Mafam aduda mahaki sagol dusu thawai wana leirami. Adubu mahangna ningthaudu ubada hawgalaklami aduga mangonda ngarami. Ningthauduna hairaklami aigi nungsiraba sagol nahakti aingondagi hena singi aisu nangumna singjaramlabadi aigi Julvisiabu manglam loidabani. Aikhoi ani changduna mahakpu thirusi. Matam sangna ningthau amadi mahaki sagol anidu turendugi matung induna laglami. Adubu makhoina Julvisiadi thiba phanglamde. Nongma numidang wairam amada sahardagi yamna laptana leiba khangpoksang amagi manakta potharami. Ningthauduna mahaki sagol sajik chabadu yengduna leirami. Khangpoksang adudagi nupi amana sangom puraga thoraklami aduga ningthaududa pirami. Ningthaudu wabagi sangomdu loina thaktoklami. Mahangna ahal oirabi nupiduda wari saba horami. Nupidusu mahaki waridu munna tarami. Nupi aduna hairaklami nahak lambi asida lakpa laibak farabani. Numit mangani leiragadi laibak asigi ningthau asi luhonglagani. Adubu kainya oigadaba nupi adunadi luhongbasi yadri. Mahaki manakta hugi patra ama thami hai. Ningthauduga luhonggadabagi saruk hudu thakpana hena phaisu hai. Adubu ningthau adudi matik mathauna yamna leiba chung phiran chaba ningthauni. Adubu nupidubudi kadaidagi lakpano kanamatana khangdri. Jadu haibi nupi amana purakpanisu hainai. Ningthaudu nupiduna hairibadu tabada yamna ngaklami. Mahaki mihun kana chonglaklami. Mahangna nupiduda hanglami. Nupidugi maming Julvisia kaubra. Nupiduna khumlaklami. Hoi nahak mahakpu khangbra. Ningthauduna nupidugi khudangdu pairaga hairaklami. Ai wa ama haigi. Nahakna aronba ama kanadasu haidoktana leiba ngamgadra. Nupiduna hairaklami. Hoi karigumba nahakna aibu paisa pirabadi ngamgani. Ningthauduna hairaklami. Hoi nahaki paisa dubudi ai pigani. Nahakna pamba makhai pigani. Se sana khujoksima lausilu. Aina haiba nahakna taurabadi madudagi hena pigani. Nupiduna yaningbagi mangak nomlami. Ningthauduna amuk hairaklami. Adudi chatlo konungi nupi khaina setkadaba fijoldu leiruso. Fijoldu setlaga konungda chatluso. Aduga khudopsi Julvisiada piruso. Adugi makha tabadi kari taugadabano haibadu mahakna hairaklagani. Nupi aduna mugagi fijol setuna konungduda chatlami. Makokta maikhum amasu ublami. Mahakna konungda chatuna Julvisiada khudoptu sinarami. Julvisiana hairaklami. Nahakna khudop asi kadaidagi purakpano. Khudop asi pirakpanu padu kadaida lehobage. Nupiduna khumlaklami. Mahak aigi khangpok sangda lehauri. Haujik ai kari tau haibano. Ai nahaki yathang ngairibani. Julvisiana hairaklami. Chalo laibak asigi ningthaududa ai mangonda luhongba yari hairuso. Adu oirabadi mahakna aibu maning makha tamhallagani amadi aibu question senararoi. Numit humni subada khudopsi purakpa nupaduda konungi manakta laku hayu. Ai turen mapangi laikol manakta leiramgani hayu. Mafam aduda aiga thingnasi hayu. Makha tabadi aina thokpa taurage. Numit humni subadugi ayuk anganbadagi konungdu irang langlami. Maramdi numittu ningthauga Julvisiaga luhonggadaba numit oirami. Konungdu yamna nana leitinglami. Mafam khuding manam nungsiba
ꯂꯩꯅ ꯃꯔꯥꯡ ꯀꯥꯏꯔꯝꯃꯤ꯫ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤ ꯂꯩꯀꯣꯜꯗꯒꯤ ꯖꯨꯜꯕꯤꯁꯤꯌꯥꯕꯨ ꯂꯧꯕ ꯃꯤ ꯃꯌꯥꯝ ꯆꯠꯂꯝꯃꯤ꯫ ꯖꯨꯜꯕꯤꯁꯤꯌꯥꯗꯤ ꯑꯌꯨꯛꯇꯒꯤ ꯂꯩꯀꯣꯜꯗꯨꯗ ꯂꯩꯔꯤꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯖꯨꯜꯕꯤꯁꯤꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯃꯩꯒꯤ ꯁꯒꯣꯜꯗꯨ ꯇꯣꯡꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯁꯒꯣꯜꯗꯨꯒꯤ ꯃꯅꯤꯡꯗ ꯖꯨꯜꯕꯤꯁꯤꯌꯥ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯨꯜꯕꯤꯁꯤꯌꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗꯨꯅ ꯖꯨꯜꯕꯤꯁꯤꯌꯥꯒ ꯑꯃꯨꯛ ꯊꯨꯡꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗ ꯍꯟꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯍꯥꯏꯖꯔꯤ꯫